हाइबसी पार्टी की लुचिंग पुरेना लेपा वारेपना अरोइबा ओइगनी हाइना NPF मणिपुर स्टेट यूनिट की प्रेसिडेंट MLA अवांगबों न्यूमाइना हाइख्रे तरातरे शुभ लोकसभा मिखंदा लेंगाक पारिबा सिंह नम हादना चतखिबा मिखल ओइखिबना कांग्रेस ना माइथी खबेन हाइना MPCC की प्रेसिडेंट गाइखांगम ना फोंदोखरे अमदी MC मेरी कॉम अमदी L सरिता सनागी तकमा लौदुना अनौबा पुवारी सेमख्रे टाइम्स ऑफ मणिपुर न्यूज़ में ताबिरिबा पुंगनापु एलिजाबेथ ना तराम नोकचरी हौजे मियाम दा पाउ संदोंना पिजरी एन बिरेना लुचिंगबा सरकार असिदा नागा पीपल्स फ्रंट NPF ना मखा ताना यावबा नत्रगा तोखिबा हाइबसी पार्टी की प्रेसिडेंट ना लेबलकपा वारेप अदुना अरोइबा ओइगनी हौजिक फावबदी मणिपुरदा NPF अमदी BJP अनि पुना चटमिनरी हाइना NPF मणिपुर स्टेट यूनिट की प्रेसिडेंट MLA अवांगबो न्यूमाइना टॉम टीवी का अखनना उनाबा अमदा फोंदोखरे हिराम असिदा रिपोर्ट अमा both inner and outer habitat. Animals are now but well educated, aduga people friendly oiba, aduga miyam gidamakta yam khanjaba dukumba, khanbiri hana ay lawi, aduna khanbiri ba praja punamak, aduga both thadariba praja punamak loinana, Manipur praja punamak pu, ay thagat pa pondok pa loinana, miyam na. Koi anauba khongthang Manipur da anauba punchi anauba development peace prosperity lakpo oinanaba miyam khurumjaraga leise wafam asi tom tv ga akhanana unaba amada NPF Manipur state unit ki president zu oiriba MLA awangbung ni maina phongdokibani lamphenda leiba MLA asigi quarter da unaba amada awangbung ni maina Manipur ki praja singna nosibiduna NPF ki mire pomai pahan biba amadi miyam gi mihut ama ohen biba asimak tawmiman khangba uchari haiki MP ama oina Manipur ki praja ki apamba si infrastructural development nadragana anything which state asigi darkar leibu punamangse MP sing phongdopo darkar lei adubu chatkiba matam kyamarum da koi with due respect to former MPs mohai akhon prajana pam do phongdok to bugum tawe moi tumin na lekhi bugum tawe aduna handak koina MP se thagat pesidi tumin na leiba tumin na phamba MP khanla de kogi praja gi amangba kyamarum lei aduna akhogi dmakta phongdok pangamba phongdok ke hanak wakan leiba adugumba party se miyam khanbiyo NPF amadi BJP anigi marakta leinariba mari gi matangda awangbongna NPF ki central office ga BJP ga mari tanakhibadagi hauna party ani asi mari leinarakrabani adubu miyam gi apambagi matungina state asida party asina BJP ga punna saminabani haujuk phawbagi di withdraw tobagi firep lobagi wafam leitari haiki kana gumba media da ngasi gi media da su khar lana chaki bakra le akoi pullong toba decision now na lobu nate pull up toba natra withdraw toba in principle hai bani ko to phom thok pade dum lai jar bani hai bani ko manam de center office ga BJP se hai kaina bada gi di Manipur da lai jar su atei da lai su to phom thok pani hai bani da aduna in principle withdraw toba haise dum lei zarabani adubo Manipur ki praja gi apamba adugi matungena chapa haise akhogi priority oibaga loinana Manipur da BJP led government by NPF sum sogatuna leibani kohima da kaira de Manipur so adu tung in pham thokpani akhoi su kai pham thokpani adubo praja gi apamba du yenglaga akhoi central office na su sarkar asi BJP na lead tobo sarkar si leiba se praja gi afaba oiba tarabadi adum chathasunu haibagi akoi for last 1.5 years sum chatharag leirabani central office ka BJP ga mari tat kharbusu praja gi interest du yengjar adum chathan ba sin aduna ngasi fawbada ko we are part of the BJP led government to adugi matunge na hojik fawbadi leijari
Nagaland ki former Chief Minister T.R. Zeliang na mahaki Twitter da phongdok kiba wafam adugi matang da awangbong na wafam kaya su thamki. Wahai da ko na explanation se sufficiently to ho the ba natragana public na readers sing na lobada tongana chakhibani akhoi ge former Chief Minister Nagaland T.R. Zeliang sahab na ibso dumak ne akhoi withdraw toba habsidi hanati ge dum lejarabani adubo matam achhabada yengaga after the whole election process loiraga decision laurubusu logani haibani aduga akhoi ge party president na so haikiba interview ta magna ngasi akhoi koina tinarakpani Nagaland da withdraw tokhrabani tofam su thokhrabani adu arabusu ngasi withdraw toba haying withdraw ba hanchik toba se angang ge kano mangene aduna matam achaba yengaga tawrage adu praja ge phaba phatabadu yenga taw tare haibani aduna Manipur praja miyam da ngasi khanghaning bade party leijaba si government ga punba pundaba natraga party ama ga punba pundaba ha se praja ge apamba mutungena chakini akhoi ge ngahak saujaba ngahak nungai tabagi adu waida chalro Lok Sabha gi mikhan gi thabaksu loisinkhre masigi matungda N Biren Lusingba sakar asida kari ahongba lakpage haibasi yengba tari amaromda NPM na kari khongthang laurakpage haibasi su ngasidi achobo wahang ama oiri Sarkar paikhiba money amadi muscle power kihan khanghan ba kaya tawkhibana mikhalda Congress party na maithibagi achoba maram oikhi Free and fair oina pangthokiba mikhan oikhide miyamna piriba wayal asi harauna lawi adobo BJP na fangliba bot masing asidi thaja ningai oide haina MPCC gi president su oriba CWC gi member gai khangam na phongdokhre wafam asi ngasi Congress bhavan da pangthokpa paugi mifam amada phongdokhibani Inner Manipur Parliamentary Constituency da mirep oikiba ona vakisor su saruk yakiba paugi mifam adada Gai khangam na makha taraduna phase tare thokna pangthokiba taratare shuba Lok Sabha ki mikhan adada Bharat ki praja sing na piriba mandate asi Congress party na harauna lawi adubo Bharat ki miyamna khalamba wakhalon adugi ona tainabada ka hena masing fangliba asidi angakpa poi miyamna piba apambadudi taramna oi adubo thajaba makti ngamde state asiki ching amadi tamgi miyamna Congress party da thajaba thamba nungsibiba asiki damak party na matam pumbada kauzaroi mikhalasi free and fair oina pangthok lamba tarabadi party asina mai pak lamba yabani sarkar paiba masal amadi money power kihan khanghan ba yauna tongan ba pambai kaya sizinaki haibasi miyamna khanglaba wafam amani Adugumba kaya adu thengna duna Congress party da thajaba thamduna bot pirakhiba asima party asina tawbiman khangba uchari MPCC na makha ta su miyamga loina na thabak tawkhigani mikhala sida party gi luchingba sing MLA sing hanagi MLA sing yauna state asigi miyamna party asigi damak hona bikhiba pumnamak thagat pa phongdok chari haiki sina naga ta district asida singsida naga hagitare Sabda naron singsina phong na bot khomba chumni phong khomba na tana bot saita BJP amadi NPF ke kini ani isigi damakta naron magi naron sings thora kanda phong na but capture tawba aduga mass ragging taw threat and intimidation tawra kanda bot thada handa mayam asina makoi kan hagani akoi party se solma dong ubani haje party Handak chahi oina angan basarukta party asida yauduna miyamga thabak tawna ba honaduna lakhi miyamna Congress party bu thajaba thambiba amadi mahakpu nungsibiduna bot pibikhiba pumnamakpu thagatpa phongdokchari makhata nasu party asiga amadi miyamga pulaga thabak tawminakhi kani haiki idikasu haijadabani khangjadabani aduga hairiba experience leraba matik charaba leader sing mayam adegi Congress ki karmi mayam singchina hone bibadagi ai swamna bot phangjabani aina thamjage mokoi punamakpusu aina punsi subagi waina laman tonsinjare aduga mokoi punamaki mafam dasu ai thagatpa wahi khradu thamjage matung dasu hairiba leader singsi lamjing makhada ai thabak tawjakhini haibagi wahi khradanga thamjage
Ching amadi tam haiba khaidana miyam gi thabak tawgani naga MP ni haina khanbiganu tampaki miyoi singna bot thadabadi yaraga mikhal thengnaba yadabaki awaba ama leribasi koknaba priority pizagani haina outer da NPF ki mihut oina mikhal da mai paknaba Dr. Lorhona phongdokre Tom TV na mikhal da mai paklaba matung Imphal ki Dulalen da leiba mahaki yumda akhanana unaba amada MP khalaba Dr. Lorhona makha taraduna Haiki Praja Singh na thazaba thambiduna miyam gi mihut ama oina thagat piba sigidamak ngamkhai leitana thagat pa phongdokchari tongan ba jati nifu hena leiriba outer ki area asida jat bizat khaidana miyam gi ihul khangna thabak tawgani ching amadi tam animak mityeng amagi makhada miyam gi damak thabak tawgani haiki amgi seba tawgadabsida without any division kadai dashu kadongai dashu jati bijati khaidana mayam gi damakta lepkani maitai khangde pangan khangde adagi kuki nan kuki sing khoi zau paite lusai kano mayam mar masima khai gi damakta shu ai hakna naga gi damakta natana mayam gi damakta lepkadawrabane maduna mayamna kadongai dashu hojikti nagagi MP ne na tongana khangano nahaki MP amani habisi khanbi rehraga mayam laga thabak suminasi Tom TV na hangba tongan ba wahang singi paukhumda Dr. Lorhona haiki outer gi manung chaliba valley gi area sing asi bot thadaba yaraga mikhal thengnaba yadabagi awaba si koknaba miting changani delimitation tawduna semdoknabaki wafam amasu leirabanina praja singi apamba fangnaba honagani chingi lamda leiriba resource mayam asi manghandanaba thorang paikhatkani mahai masing yauna youth singi yaifanaba miting thamgani haiki I hakna represent tawbudi outer Manipur gi orabanina outer Manipur gi oina ahanba maktada changsan badi tare madubu outer Manipur ni haragashu maduda khogi tamgi saruk amasu yauri adagi jati bijati yamna sulai ribnina mayam gi damaktada dum subirani hek masigi kendra asida outer Manipur asida tamda leriba ichine naw singsi moibo yamna tongana moigi right chipu apumba phangde habnina madudasu ai priority ama pigini moisu akhui amatani chingmi ni tamni ni hana khaidok paleite madudasu ai ahanba priority ama pibigini ai hakna changsen ba sida mayam ge apamba do karino habsi yenglaga apamba do karamba mong da thunghan sige habsi ahake priority ni hoi tamda leriba kangbusina vote thada biyaraga lepangam da habsi basic right chi mogi damak su kai bani madugi damakta karigumba delimitation lakpa matam asida masigi ayaba mataw biraraga khoi tamda leriba ichine naw singi damakta su representation chi leibangam nana bigi damakta ahakna mayam ge damakta fight tawgani Bosem na loba chahi asigi oiba HSLC exam da mithoi mihen bada oibata natana school gi mingchet purakraba Heritage Convent School gi mahiroi sing pukning thogat paga loina na taramna okhrei Heritage Convent School gi ahum shuba campus oriba Haurang Sava Lekai da leiba campus ngasi pangthokiba thoram aduda chahi asigi oina HSLC exam da Arma Waikhom na 15 position Selina Laishram 20 position amadi Sanjembam Irik 22nd position da school gi maikai dagi lupa lakh amamam piduna pukning thogatpa utki loina na chada marifu manga hena letter fangkiba mahiroi nipan dasu school gi maikai dagi laptop amamam piduna pukning thogatki first, second, third tab with car pizza about 4th and 25th na a laptop mama PB to Haina Quiki lazy to go. Huzi powder quit the 80% of the lazy. Though, of course, we always wish they do well in their exam, but as of now, Quiki school the Adubti lazy. Adubu. Matam akhoi school da huzik free da tamba yamna lei say for example akhoi lekai gi akhoi bada leiba mayam sing akhoi free da oya duga economic basis tadi akhoi huzik phawdi leijide merit basis to orga de akhoi de lei merit basis ni hujai gi ba Oscar heritage Oscar haibe du akhoi huzik merit basis tani duga as of now akhoi huzik ti economic basis de akhoi de huzik leijite in a long run probably we will but huzik phawdi leijatre Joint Committee on Inner Line Permit System JCILPS की special session ama ngasi JCILPS की Kaishampat Sega Road Kozeng Hazari Lekai da leiba office ta naungna khalaba women wing amadi student wing की thaupuba singa sakhang maikhang nabaki thoram pangthokrei
Paumisinga unava aduda JCILPS ki convener Yunamcha Dilip Kumarna Manipur People Bill 2018 President da athuba matamda SNP naba taksinba amadi hauzik BJP sarkar na chana hangani hariba CABSC JCILPS amadi Manpack anina yaba ngamloi hariba bill asigi mayokta chapchana lepkani haiki ngasi nauna khalaba members sing asiga loinana hana dagi chatharakliba issue sing punna changsin minagani haina su phongdorakhi अखोई हौजिक JCILPS ना लाउरिबा स्लोगन कया हैबदी मितोप मियानचा सिंगना 1951 ना बेजियर ओरगा 1951 की मतुंग द लाकपा मणिपुर की मपानदगी लाकपा मितोप सिंग दी अखोई सिदा पास पाइद्रगदी लैबे यारोय हैबगी खोलाव से मसी संगसनबा लोइनना हाइरिबा अखोइना वा कल्चर योखकदबनि हाइबा इसान इसागी थबक तौजगदबनि मितोपता इसागी थौदांग सिनगुमसी हाइबन सिंगबा अदुगा अखोई तोंगान तोंगानबा स्लोगन कया यावरबा वाल पोस्टर दो खोइ नमथोप लोइरे ताख्रबा नुमिता कनानासु खुरुमनदे कांग्रेस पार्टी दी भारत की लेमाइदगी मुसिलक्लबा पार्टी अमनि हाइना बीजेपी मणिपुर प्रदेश की ट्रेजरर रोबिन ब्लैकी ना फोंदोखरे वाफम असी ngasi कांचीपुरदा लेबा बीजेपी मणिपुर प्रदेश की ऑफिस ता पांगथोकपा पाउगी मिफम अमदा फोंदोखिबनी पाउगी मिफम अदुदा बीजेपी लंगथबाल मंडल की प्रेसिडेंट एम जॉय कुमार याउना बीजेपी की मेंबर कया सुसरु याखी रोबिन ब्लैकी ना मखा तारादुना हंदक पांगथोकिबा लोकसभा की मिखन अदुदा लंगथबान केंद्रदा मियामना बीजेपी बु थाजबा थमदुना बोट यामना पिरखिबा सिमक यामना पार्टी असिबु नुंगसिरि हाइबा ताकपनी केंद्र असिदा बीजेपी अमदी एलजेपी अनिना वखल अमत ओइदुना होनमबगी केंद्र असिदा बीजेपी ना बोट मसिंग यामना फंगबनी अमरोमदा भारत की मियामना मोदी बु पामली हाइबसी हंदकी मियामना पिरिबा असिना अचौबा खुदम अमनी MPCC की प्रेसिडेंट मिखल असी फ्री एंड फेयर ओइदे हाइबा वाफम अदु अंगक पपोई माइथिरे हाइबसी हाइबा ngमदबदगी ओइदबा वाफम कया हाइदुना लेरे पार्टी असिदी सिथरकलबा पार्टी अमनी तारकलबा नुमितसी कनामदना खुरुमनदबनी कांग्रेस ना मसिंग हेना फंगलिबा केंद्र सिंह असिदी फ्री एंड फेयर ओइदब्रा हाइकी 16 की मतंगदा अइना पनखिबा वाफम खरदा कनागंबा मियोय अमदी कांगलुप खरदा अपानना हाइखिबा नते एकाडेमिक डिस्कशन तौखिबादुदा कनागुम्बा मियोय नत्रगा CSO सिंगी नुंगाइतबा थोकलिबदो अइना अइ इसागी माइकैदगी नुंगाइतबा फोंदोकचरी लोइनना लाना लौबिदनबा सोइना अपील तौजरी हंदकी इलेक्शन दा ओपोजिशन पार्टी सिंगना इबी अहानबदा इलेक्शन कमीशन दा जाज तौई अदुगी मतुंगदा अमुक सुप्रीम कोर्ट भारत की आइन की जिदा आइन थाजदना लरबा आइन की सुप्रीम कोर्ट की मथक तबक चार्ज तवेबा अदु लोरकांदा मु एग्जिट पोल लाकांददी EVM दा चार्ज तवेबा EVM का एग्जिट पोल का मरी लेनदे एग्जिट पोल हाइबसी तोंगान बे एजेंसी सिंगना ग्रास रूट चलगा मदु चुंब नत्रगा लान बैदुना मनी ग्रास रूट चलगा मोइना फंगबा रिजल्ट तु उच्चबनेबा EVM की रिजल्ट एग्जिट पोल के रिजल्ट हेक लाखिबदगी EVM हेक तौरे EVM सिगी EVM सिदनेबा केरला दा कांग्रेस पार्टी ना पालंबा अदि मतुंग कम्युनिस्ट पार्टी ना लाइबा केजरीवाल ना काग्रिबा कांग्रेस पार्टी ना पंजाब ता कारिबा कर्नाटका दा सिगी EVM सिदा थामंगाय इलेक्शन तौगने अदुददी EVM दा ब्लेम तौदेबा अदुना कांग्रेस पार्टी की लुसिंगबा काय खनुजरे श्री के खागम ना हारिबा अदो अखोगी लेथोक यानब माइथीबदुगी मरम अमा थीरगा मेंडेट टाइम अदुना लास्ट इलेक्शन कमीशन दा अखोगी सुप्रीम कोर्ट EVM दा ताइनरमबदगी प्रजादा ओंजलगा ताइनरकपनी आइना आई लौजगे हंदक पांगथोकिबा लोकसभा मिखलदा NDA ना सेट चहुमगा यांखैनिथोय फंगदुना नरेंद्र मोदी की लेंगाक अमुक हन्ना भारतता लाकदरिबा से NDA ना पाइखलिबा चौखत थौरांग अमसुंग लेइता लाइरा सिंगी होना जमनगी महेनी हाइना जनता दल यूनाइटेड की मणिपुर स्टेट की प्रेसिडेंट M टोम्बीना ngasi बाबुपुरादा लेबा पार्टी की ऑफिस ता पांगथोकिबा पाउमी सिंगा उनावा अमदा फोंदोखरे महाकना मखा तारादुना हौखिबा चही मंगादा भारत की मियामदा पीखिबा थाजबसिंग अदु मपुंग फाना पांगथोपा ngamdrabasu handakti soidana पांगथोपा ngamlagani हाइखी पाउगी मरथना तेन ब्रेम तंग लौजरी Admissions open for sports and academic combo courses.
Private Sports Academy Guwahati amasung Damayanti English School Moniari Tinialiga yanakibagi matung inna Manipur amadi North East lairiba class 10 pass tauraba 11 tamningba 12 pass tauraba graduation tamningba amadi class 3 dagi 7 fauba makha tamningba mahiroi singi selection test pangthoklagani. Football, athletics, taekwondo, karate, zitkundo gi mahiroi taragani thoi laujagadauri. Lakliba Zungi Tang Ani Ayoki Pung Tare Taba Matamda DK College Playground Mirza Guwahati da Pangthokadaba Final Selection Test Asida Mahiroi Singna Yaubiba Yaragani. Akupa Marol Gidama contact Tobirau 700-523-5638 Natraga 8011-560-148. Water Revolution by Lamjingba Grove, Kangla Packaged Drinking Water, a unit of Lamjingba Grove na Manipur gi miyoi khudingmak haksang fana na da yektana lehenna bagi pandam da miyoi bagi thawai ni hairiba afava ising phanghana ba hotnajari liter kun gi jar asti subscriber khudingmak ki yumthong khudingda phanghana ba hotnajari taru tananba mahusadi gi thokjarakpa ising logduna sizinari ising asida kanaraba mineral hapchinduna matam sigi khwaidagi paraba khusu khulaina process tawduna pack tawjari sterilize Tauraba ising patra sing da hapjari. Subscriber oibagi khudong saba sing adudi adongi yum fauba ising asi thinjarakani. Registration hack tawbibada ising thanna yauraba jar ama pijagani. Tha amada 30 jars 600 liters pijagani. Tha amagi subscription fee lupa chaniyang khai khaktani. Sahi amagi lobiba matamda tha anigi subscription fee da pijagani. Subscription type Tha Amagi Lupa Chaniyang Khai Tha Taruki Lupa Lising Amaga Chamanga Tha Ahum Gi Lupa Chatre Yang Khai Chahi Gi Oina Lupa Lising Ahum Khudong Chabasi Megi Tarik Kuntra Faubugi Manungda Lobiho. Contact Tobiu 8257 Email lamjingbakanglawwater@gmail.com. Breaking matong da taramnok chari. All Manipur Working Journalists Union na accident thokpadagi laikanaraba matung yumda layeng liba union asigi member su oriba Impact TV gi video journalist Irom Inaw atopaming mocha sel gi tengbang oina lupa lising taru khusinakhrei senfam asi union asigi general body na warep laudona mamang chahi kayadagi chatharakpa union gi member singi marakta ana ayek amadi aso open yaurakpada mateng pangba haibadugi matung inna tengbang adu pikhibani. Tengbang piba duda union asigi standing committee gi member sing saruk yakhi. Numit mangani chupna chathagadaba second state level iru kumhai lisingani taramapan watermelon festival Sunu Sifai Farmers Club na sinduna ngasidagi Sunu Sifai Market Palace hodokre lamdam adudagi lawmi singna stall humfu hena hangduna festival aduda saruk yari thauram aduda New Life Foundation ki secretary L Pisak singna khungangda leriba lawmi singbu hena kananaba piba Green Revolution ama laktuna macha masu semba ngamnaba amasung mahi marong hena puthoktuna farmer singbu hena senthok leinabagi festival asi sinbani haiki mamangda dadi horticulture department da gi mahi marong piba leikhi adubu handak chahi gi oinadi karigumba department amatagi mateng amatta phangba leite haiki Punshi Marilla Porona by the Magda Suma Festival is a Pantok Sabane, Masi State level the Pantokane, and the High Basis in the Mipunkutim Lapu, Labiu, Yaubiu, Aduga Pramasing Amadi Lariba, Mipunkutim support Vira Haraga, Samas the Green Revolution, Porpada, Henanwaya Papa Punshi, Water Pado, Pushimo Porpada, Somating Paminas, Highway Appeal doing a say, she's right from my club now, Kudimana support of the Medamka, Medag from the Poser Pijavan. Stall Fambi Nupi Singna Fongdorakpada Festival Asi Maru Oina Sunu Sifai Kaktada Puthokpa Iru Hai Asi Miam da Utli Amadi Festival Asina Kana Bakaya Supiri Loinana Miam Namasakang Naba Watlamba Lamdam Ama Oram Liba Sunu Sifai Hauziti Festival Asina Miam da Saktak Lehaina Haiki Adobu Mamang da Lakiba Department Amadi Mari Lenaba Loisang Singna Iru Haigi Maru Peket Amamam Piramba Natana Thoidokpa Mateng Amata Fangde Haina Su Fongdoraki mi atopa lamgi mina masa khangba khulama aibadu oirabani na hujik dekho puning da hara over nungai ba yamna kari haini mayamna smaina makhong sogat pirak pasida gi sogat pirak pasida hara over yam
हाइनिंगा लेतना पेन बाय बा पोतो मा ओय हार गी मटेंग सु फंगदे टाइम तक कानो फंगदे सुमना दांगी दरबुजा मारू पैकेट माधुरी पैकेट अमा खतंग फंगे असी दी अखोइना पेन दा बाय बो सही खुदिंगी लाख खुदिंगी री मीटिंग करी असम करी हाइनी मटेंग तौगे सुम हाएबा NSCN-IM na Manipur da ceasefire chatnai haina phongdokhiba wafam adu lenga asigi chapchaba firep ama khangnaba UCM gi miyoi manga na saba team amana lenga ki KFN PD Minister Karam Shyam ga unakrei Minister gi maikai degi su NSCN-IM gi wafam adu nungnangba phongdokpa ga loinana Manipur gi wangmada leiriba Chief Minister N Birena Imphal da hek thunglabaga hiram adu gi matang da kupna khanagani haiba wafam phongdokhi haina UCM gi President Sunil Karam na paumi sing da phongdokrei Mahagna makha taraduna hiram asigi matangda state government amasung center gi chapchaba firep ama miyam da khanghanaba taksingani haiki Honorable Chief Minister na Delhi da satkibase hek halakpaga UCM gi delegation team ga punna ga muk phaminaraka na ai khoi ge punna lomina ba yaba Manipur prajana pamiba amasung UCM na khanjari ba wakhalol punna ma se khoi gi lengak china su khoi gi pangthokna ba ko honagani tawna honagani haibagi suma assurance ma lai ana karigumada positive natraga positive response phangdab taragadi hek nonga lakpada UCM na Manipur miyam gi damakta apun bagi saktam ngak na ba adugi stand do chap chana leiri haibsing ai thamjage Ngarang numidang pung mapan gi pauda taratare shuba Lok Sabha Mikhal gi oina Outer Manipur Parliamentary Constituency gi oina NPF gi mire Dr. Soso Lorho na Botkari Haikibadu Dr. Lorho S. Foze Haina Haigadabani Mingla na Pathoki Basigi Damak Channel Asigi Maikaidigi Nungaitaba Fongdokchari District Health Mission Society Kakching Amasung Revised National Tuberculosis Control Program Kakching District Anina Kusamnana Senduna Kuntranipan Shuba Malemgi TV Numit 2019 Thauram Ngasi Kakching District Kakching Jumnangda Leiba Representatives of Lois ROL Kakchingi Mipun Sangda Pangthokre It's time haiba timda pangthokiba thoram adada TV muthatnaba honabada achoba thodang loriba Kakching District ki manungda leiba asa ani khangatuna appreciation certificate amadi selgi manapi tuna ikai khumnaba utkhi loinana thoram adugi TV gi numit palal thoram adugi mangoinana Kakching Higher Secondary School Kakching dagi hoduna malem dagi TV maru fukna muthatlasi haiba pauzil puba mahiroi amadi miyamna khongchet amasu Kakching kaithel fawba chakhi Khongsat adu Dr. T.H. Somarendro CMO Kakching na Firal Haigatuna Lamthaki Thauram aduda athoiba mithunglen gi warol piraduna Kakching gi DC Nailen Thang Tailena TV hariba laina asi matam amada yamna kinaram labasu laina asi ngasidi matam chana khangdoktuna matam chana hidak charabadi laina asi kokhanba ngamba laina ama oire Laina asi malemdagi maru fukna muthatsi hairabadi aikhoi khudimakna amatta oina punna thengnaminaba mathau tai phongdokhi Angang oijarasu lekaida TV sintawani jing sai haibiba nungdangdo laihok khantawugum lokpu khantawugum check tawbiu haibiu ko ne khangchan unara urgadi chuka thingnaragadi TV katana laina chokku maya chu koi meli TV chimaya purna chamninaraga koigi doctor singoiro asha singoiro koigi public sing ko especially students singo purna chamninaraga TV haiba laina ji Imphal City manungda thokhaningdaba thodok sing thoktanabagidama District Police Imphal West na lokhalakpa Jackson Thaurangi saruk ama oina ngasisu pauna amadi thangal kaithel da leiba Hotel Embassy Hotel ZM Hotel Avenue Hotel Polo Hotel Northern Lodge amadi Prince Lodge da re chathakre Imphal West ki Additional SP Law and Order AZ Sharma ki luching makhada numit yung bamatung pung ahum makhaidagi mariga minute kun fawbat chathakiba operation aduda hotel gi ka da changduna leiramba miyoi sing masak khangdokpa gi thabak chathaki maduda nupa ani nupi ani Prince Lodge tagi lokholaba matung City Police Station da sinakre ngasi ayu pung 10 makhairom taba matamda More Police Station gi manung chana leiba Indo-Myanmar border manaki Howland Fai amadi Hangcham Village ani ki marakta gari bike amaga Saktiman amaga thengzinabagi thodokta bike aduda tonglakpa nupi amaga nupa amaga soktuna aruwa fibam da laikanakre Soklaba sing adudi More Subdivision manung chana leiriba Hangcham Kuldagi Hatneng Haukip chahi nifu taret mapuroiba Paumang Haukip amadi Zanglenmang chahi mapan apokpa letpau Haukip kawi
ngasi ayuk Manipur University ki Voice Hostel number 2 da leiba maheroi ama campus manung da thori yanduna siram lei laikhidarba maheroi adugi maming ke lulmilang kipgen chai kunhumdoi apokpa ke paukhomang kipgen kawi el sonfai village dagi ni hairi lining amadi ina yokhatpa apunba malem na senduna ngasi classic granda handak Miss Panachi 2019 amasung Women Excellence Award fanglakrabi khangemam hentoi leimabo harau tayam na oktuna pukning thawatkhre thauram aduda athoiba mithunglen oikiba lining thau sanamahi temple board ki vice president Vidyapati Sanjamna nupi gi fazaba haibasi mipum khudingna afaba amasung achumba mityengda puthoktuna malemgi fambakta pukhatpa haibasi aikhoi khudimaki tofam thokpani asigumba sakhenbi singi changdamnabada lamdam asigi ningolna mana fanglakpasi chauthok chaningai ni haiki Panachi Mrs. India ki winner oirakiba loinana mathangda Mumbai da amukse pangthokiba da Women Excellence Award haibama lorakiba loinana amuksu Delhi based toba amana sinlakpada Women's Wisdom of Women's Wow Excellence Award haibama handak chahi gi oina mathang phangakpasida aikoi gilup asina mahakpu woknanaba thaurangsi tawjebani tabunungda lotna laribache mapan thongna khanganba malemda khanganba aiba khanglaipa Manipur asida lariba nupi obisingje tasengnamak sawongda sadada lingjanda thonada wakhalda punamak makoi phajaba yawi haibache tasengnamak akoi othokpa darka leibagi damakta asingolna ngasi tharomache maru oina pangthokpani ngasi tharomache pangthokal iroinana tungdasu asingma tharomache amwanna pangthoktuna asigi leba asida leriba khangna lodon leriba phajaba mayam che oi putho achi haiba paujel se ngasi tharomache na oil Music bu pamjaba lamdam asigi miyam gidamak lamfel pata leiba Indian Medical Association Manipur State Branch ki holda achamba thauram ama pangthoktuna Music Club Manipur Club ama ngasi hangdokre thauram aduda club asigi General Secretary RK Chingkhaina awa nungai matamda music na saruk yaba khakta natana academic approach ama lehena bagi pandamda club asi linkhatpani maram aduna lamdam asida leiba isai nongmai bu pamjaba pumnamakna music bu chawkhatnaba honaminasi haiki Ituda akoina kanjaba wakalon matungina akoi thorom pari mayama lezari tungi horakadaba ichai su sing naharol sing music ku pamjaba makoi ku sendiba makoina tauningba music lamda akoi western oiro hindustani ki oiro hindustani da su classical oiro or light music oiro sigo any type of music any genre da akoina city club sigi through da promote tawi yana bagi adu ba khudong chaba makang lobjabani Federation of Film Societies of India Eastern Region amadi Film Society Manipur anina Tunisian Embassy New Delhi ga khusam naduna numit ini chupna chathagadaba Tunisian Film Festival 2019 ngasi MSF DS ki auditorium da hongdokre thauram aduda athoiba mithunglen oikiba Art and Culture ki Commissioner M Lakshmi Kumar na film haibasi khunai amagi sakyeng mingsel gumbani ngasi gi malemda thokliba awa nungai amadi thodok wathok kayagi mami film da mayek sengna utli adubu hena Jackson ba mawongda film puthokliba sengna mami adu miyam da hena mayek sengna uhanna ba honaba mathok tai haki ihuma lakpa haibasi mi khara magi tangai fadana initiative effort che sangi masi matangda niam sing haizara bada khoi maru megha gi dumain tawna khoi megha ga like minded mulma pang singna sum initiative lo birna khoi asai gi khoi kind of Federation of Film Society of India adiki Manipur gi Film Society of Manipur sina yamna tangai fadana active role am lo biraga khoi Manipur State Film Development Society siga punna sumba initiative lorpasi kogi yamna tungi film gi movement ta yam chawraba I think it's a great leap forward
Film Society of Manipur se kuirabane ko ye notice ta khwaidagi oldest film society ne koina amtang revive to sen toraga adugi yearly program ama koina sinjabani apart from koigi monthly koi film screening amam tawne ba adugi apart from that koina festival sigumba festival mari chahi chupna sinse na tawba aduga supported by Manipur State Film Development Society adugi part amani Tunisian Film Festivals aduga Tunisia gi kaino se festivals important hoise koi se Tunisia gi cinema se natraga Tunisia se koi yamna it's very unknown to us aduna we are really excited about this package of film aduga si latest film ngatane ba yambadi Tunisian embassy New Delhi na moina support tawraga film sing de pubirak pani Paugi marathana tinba break amatanga lauzari. Admissions open for Modi University, Laxmangarh, Rajasthan. School of Architecture and Town Planning, School of Design, School of Engineering and Technology, School of Sciences, School of Liberal Arts, School of Management Studies, School of Legal Studies. 53% scholarship for Nordis students. For details, please contact Career Info Solution, New Chekon Road, near Bazaar, India, 841-3976-991. For more details, please visit our website www.modiuniversity.ac.in. Modi University. Kindergarten Montessori School affiliated to CBSE New Delhi, Sagol Bantakil Kolom Laikai, Imphal West. Admission in progress. Class 11 Science and Arts 2019-20. Admission criteria 80% and above. Direct admission, free tuition fee, free textbooks and free uniform one time only. 70% to 79%. Direct admission, free textbooks. 60% to 69%. Direct admission and free textbooks. 40% to 59%. Admission through entrance test. For more details, please contact Kindergarten Montessori School, Sagol Bantakil, Kolom Laikai, Imphal West. Breaking matong da taram naukchari makatawa pauda Assam Higher Secondary Education Council na lauba handak jahi Higher Secondary Examination ki fal ngasi lauthokre apun bagi oina chada marifu dasmik manga taret na pass tauki Chahi asigi oina apunba lakh amaga lising humputra nipan ga chamapan ga marifu nipana parikya thaki apunba mahiroi lising tara nipan ga chawnga ga humputra manga na first division lising nifu nithoi ga chamri ga kuntra mapan na second division amadi mahiroi humputra humdoi lising humputra humdoi chamri ga marifu nithoi na third division da pass tauki Maming Lairaba Guwahati da Laiba KC Das Commerce College ki Nupi Mahiroi Tarukna examination asida top position da laktuna college asigi mingchat purakpa ngamkhre hairi. Ngasi nungthil pung amarom taba matamda Nagaland ki Mon District ki manung chanba Tobu amadi Ukha Village anigi Lonabada Lok Sabha mikhan ki mathau chatluraga halakpada Assam Rifles ki convoy da NSCN ki Lami Singh na ambush tokre thaudo aduda Assam Rifles ki personnel ani leikhidre karana asopan nangkhre thaudo adu hek thokibaga ikan kanadana district administration amasung police ki ahenba force sangsinduna mafam aduda thibahumba ki thabak chathakre Lok Sabha mikhan lising ani tara mapanda BJP na luchingba National Democratic Alliance NDA na chawna mai pakraba matungda Narendra Modi na ngarang New Delhi da laiba Rashtrapati Bhavan da President Ramnath Kovind ga unaduna mahaki Council of Minister ga loinana resign tokre President Kovind na mahaki resignation adu yakhibaga loinana anauba sarkar ama semdri faudi mahaki Council of Minister makhata na leina ba haizaki President na from thadoklaba Minister Singh Asiga chaklen amasu chamina khre hairi President unaraba tungda Prime Minister na aroiba mifam amasu pangthoktuna mahaki Council of Minister ga una khre hairi Lok Sabha mikhalda seat yangkhaini thoi khak fangkiba adu amuk hana khanaduna yengsinaba ngasi Congress ki President Rahul Gandhi amadi UPA Chairperson Sonia Gandhi yauna party ki luchingba singna New Delhi da party ki working committee ki mifam ama pangthokre mifam aduda hana ki Prime Minister Dr. Manmohan Singh P Chidambaram Gulam Nabi Azad Mullikarjun Kharge amasung Punjab CM Captain Amarinder Singh Susaruk Yakhi Kumjali Singh ni tara mari da pangthokiba Lok Sabha mikhanda apunba seat masing nifu mari fangkiba adu yenglaga handa Congress na fangliba seat masing asi khara fagalakpagi mami tari
ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯐꯣꯡꯕꯤꯒꯅꯤ Guwahati Novin Chandra Bordoloi Indoor Stadium da numit mangani chupna chatharakiba Second India Open International Boxing Championship ngarang loisinkhre Malemda ngasi fauba masana asida achoba fida kanduna laklibi lamda masigi sanaroi MC Mary Kom gi anoba puwari ama semba hokre Chatkiba Second India Open International Boxing Championship da Manipur gi sanaroi veteran boxer MC Mary Kom na Yankai Mathoi KZ gi group aduga El Sarita Devi na KZ humpu gi kanglupta sanagi takaman lokre. Hadi hadi agi ahanba Olympic ki dream gi ahanba step mai ba khalo buda kitang thangonda hena confidence laiba phange hena confidence ha ai kam nahi hai main Olympic complete kar sakta hai bagi ko Olympic to ngamgani ai mai pakani hai bagi step ama ai khong thangjin mangam masam ngon nungai phau hena confidence lai Hojik day 25 hayeng khoi chat khib zidigi Italy da training gi chatlurani Italy dagi island adu mathang tha da khoi thorkani aduga adum continuous game me akhoi laini marakta competition atai tai thasum chakhin Tentha Khongbol Welfare Association Tentha na sinduna thasigi tarani thoidegi team kuntra humdoina saruk yaduna Tentha Khongbol multiplex ground da chatharakhiba TKWA Trophy 2019 ge ngasi sanakhiba hanba match da Wangoi FC na Wanted Boys pu yamna lakchaba mawongda panjal nipan amada maithiba pikre Anishuba match ki oina TAMFC Sektabo KYC Tentha na panjal ahum amada maithiba pikhi Wushu Association of Manipur gi mitiang makhada numit humni chupna chathagadaba nupa macha amasung nupi macha gi oiba 18 lakshuba state level sub junior wushu championship ngasi singjamai chinga mathak College Road Youth Development Association na senduna ngasi lekai aduda leiba community hall da hawdokre thauram aduga mari leinana association gi general secretary Hanjabam Jedep Sarmana competition asana inkhalak liba naha singda sana ningbagi ihul ama piba ngamlagani haiba yauna wafam kaya fongdokhi ngasi laikai sta ngasi Imphal West ta ngasi pangthok tana chinga makhong se ta pangthoi base ngasi chinga makhong se leiriba praja miyam singsina wusu je kaino khangdaba mayam singse ngasi praja gi miyam singsina mama mapa obising thola kanda masana si yeng kanda hena macha sing sanan ma polakpa sugum mayam ki yeng kanda khoina district se sung thungna chatlaga akhoi gi makhoi da pithok pani sanhan bani pangthon bani aduga player sing se hena mapung phaba mo erakadra haibagi panam da khoi makhoi kano Imphal West piraga pangthom kone ba adubu federation ge su district level pangthok haibal lai adugi mathakta district pangthok pa haibsna district gi sanabase hena mapung phanana ba adugi dongta pangthok sabani ngasi nungthil fongkhiba pauche singda kari kari maruba pau yokhibage habadu myam punamuk miyeng taminasi Bandam Manipur ki Chief Minister amadi NPF ki President Ramadhap Unakre BJP amadi NPF ki mari hena chasilakadawri Chief Minister Manipur da leitabana UCM na thakiba matam handokle makha tana wari sanakidawri Electoral system asi proportional representative system da hongdokpa mathok tai nara MU Boys Hostel da mahiroi ama thori yalaga siramle Kangla Pau BJP na lusing basungsina ba laingak ta yauriba NPF ka yanaba purakre MU da 4th semester gi mahiroi ama chingnaningai oiba mongda masagi ka da thori yalaga siramle NDN na sauna mai palakpasi Pradhan Mantri gi hona jamalni M Tombi Manava Minister Modi na lengak semnaba President ka ngasi numidang unaduna taksin gadawri Rahul Gandhi Congress lusingba oibedagi tok na wafam CWC na yakidre MU da ama siramle Lalhobagi landa da ZCO yauna lanmi ani shire ahum sokle nupa gi sakhau da samas nipan thang brush screwdriver fangle Aroibada maruba pau amuka na pizari NBR na luchingba lenga asida NPF na yauba yaudaba haibasi party ki luching purena lepa warep na aroiba oigani haina NPF Manipur State Unit ki President MLA Awangba Nyumai na haikre Taratare Shubha Lok Sabha Mikhanda lengak pariba sing nam hadana chatkiba Mikhal oikibana Congress na maiti kibani haina MPCC ki President Gaikhangam na fongdokre Amadi
MC Mary Kom amadi El Sarita sanagi takaman lauduna anong puwari semkre. Ngasigi oinadi Manipuri pau mata ansa loizare miyeng tabiri basungbu amukana khurumjari.